ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯥꯉꯕꯣꯛ ꯄꯥꯠ 3 ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯁ꯭ꯔꯝ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯃꯃꯥꯡꯗꯇ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯇꯣꯝ ꯇꯤꯚꯤꯅꯁꯨ ꯄꯨꯊꯣꯛꯄꯤꯈ꯭ꯔꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ NGOꯁꯤꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯏꯌꯥꯝꯕ ꯂꯥꯏꯁ꯭ꯔꯝ ꯑꯆꯧꯕꯒꯤ ꯌꯨꯝꯗꯅꯤ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTL ꯃꯅꯤꯄꯨꯔꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯂꯥꯏꯁ꯭ꯔꯝ ꯏꯌꯥꯝꯕ ꯑꯆꯧꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇꯁꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯃꯨꯛ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗ ꯃꯌꯥꯝꯗ ꯈꯪꯍꯟꯖꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯃꯌꯨꯝ ꯕꯣꯔꯖꯦꯟ ꯁꯔꯃ ꯑꯩꯈꯣꯏ ꯁꯨꯅꯨ ꯁꯤꯐꯥꯏꯗꯒꯤ ꯏꯌꯥꯝꯕꯁꯤꯅ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 500 ꯑꯃꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯅꯤꯁꯨꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯑꯖꯣꯏ ꯈꯥꯉꯕꯣꯛ ꯈꯨꯅꯧ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯁꯤꯅꯁꯨ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 300ꯒꯤ ꯃꯇꯦꯡ ꯑꯃꯁꯨ ꯄꯥꯡꯕꯤꯔꯦ ꯑꯗꯨꯒ ꯌꯨꯝꯅꯥꯝ ꯊꯣꯏꯕꯤꯁꯤꯅ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯀ꯭ꯌꯥꯝ ꯁꯤꯐꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯏꯆꯟ ꯑꯁꯤꯅꯁꯨ ꯂꯨꯄꯥ 500 ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯍꯥꯏꯔꯤꯕ ꯏꯆꯟ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯔꯁꯤꯡ ꯀꯣꯂꯦꯖ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯂꯈꯅꯧꯗ ꯑꯣꯖꯥ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯏꯆꯟ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯏꯆꯟ ꯑꯁꯤꯅꯁꯨ ꯂꯨꯄꯥ 500ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯑꯃꯗꯤ ꯏꯅꯥꯎ ꯑꯃꯗꯤ ꯏꯆꯟꯁꯤꯡ ꯑꯁꯤꯅ ꯄꯩꯁꯥ ꯀꯥꯞꯁꯤꯟꯕꯤꯔꯒ ꯏꯌꯥꯝꯕ ꯑꯆꯧꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯆꯧꯕꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯝꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯁꯤ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯏꯁ꯭ꯔꯝ ꯏꯌꯥꯝꯕ ꯑꯆꯧꯕꯒꯤꯗꯃꯛꯇꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯉꯥ ꯑꯅꯤꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅꯁꯨ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ